Guwahati manung chana laiba Manipuri Basti da Manipuri Autonomous Council Demand Coordination Committee na mifam sinduna ngarang July gi tang 19 irai numita Manipuri Basti gi maira paibi ima sing amadi ahal laman singa phaminaduna Autonomous Council gi matangda Sri Sri Hari Mandir da mifam pangthokra. Mifam asida Manipuri Basti gi maira paibi gi President Ima L Sampana mifam mapu oiki. Mifam asi KSH Singhajit convener na mifam adu wahudo piraga mifam adu hauki. Amadi Autonomous Council gi matangda Joint Convener Okram Lakikanta Vice Chairman Ramen Luang Executive Members Jiran Angom Amadi Rajesh Mangangna maruiba wafam kaya thamki. Loinana Committee asigi Joint Convener Roshan Irom Members Apu Chingkham Roshan Yangkhomsu saruk yake. Ima maira paibisingi maigi digisu afaba wakhalon kaya pibirake. Loinana makoisu khongjang asida saruk yanaba honagani amadi committee asina lawriba step khudingmakta makoisu angamba thakta saruk yagani haibagi thajabasu yam chauna piraki.